ꯑꯍꯥꯟꯕꯃꯛꯇꯗ ꯃꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤꯅ ꯃꯄꯨꯡ ꯃꯌꯦꯛꯇ ꯏꯅꯞ ꯇꯞꯄꯒꯤ ꯃꯇꯥꯡꯗ ꯅꯩꯅꯒꯗꯕꯅꯤ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯩꯅꯔꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕꯗ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯤ ꯀꯪꯂꯩꯆꯥ ꯂꯣꯜ ꯇꯝꯕ ꯃꯅꯤꯄꯨꯔꯤ ꯀꯪꯂꯩꯆꯥ ꯂꯦꯡꯒ꯭ꯋꯦꯖ ꯂꯔꯅꯤꯡ ꯑꯍꯥꯟꯕꯗ ꯁꯣꯝꯗ ꯂꯩꯔꯤꯕ ꯄꯔꯦꯡ ꯑꯁꯤꯅ ꯃꯄꯨꯡ ꯃꯌꯦꯛꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯏꯅꯞꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯃꯄꯨꯡ ꯃꯌꯦꯛꯇ ꯏꯅꯞ ꯇꯞꯄꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯏꯪꯂꯤꯁꯇꯁꯨ ꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯄꯥꯊꯖꯔꯛꯀꯦ ꯀꯣꯛ ꯏꯅꯞ ꯀꯤ ꯁꯝ ꯏꯅꯞ ꯁꯤ ꯂꯥꯏ ꯏꯅꯞ ꯂꯤ ꯃꯤꯠ ꯏꯅꯞ ꯃꯤ ꯄꯥ ꯏꯅꯞ ꯄꯤ ꯅꯥ ꯏꯅꯞ ꯅꯤ ꯆꯤꯜ ꯏꯅꯞ ꯆꯤ ꯇꯤꯜ इनप ती खौ इनप खी ngौ इनप ni thौ इनप थी वाई इनप वी yang इनप yi सोमदा लेरिसिना पाबगी मोंग अदुनी कोक इनप की सम इनप सी लाई इनप ली मीट इनप मी पा इनप पी ना इनप नी चिल इनप ची तिल इनप ती खौ इनप खी ngौ इनप ni थौ इनप थी वाई इनप वी yang इनप ई मथंगदा हुजी मपुंग मेक्ता चैतप मे इनप तपगी खुदम से मथंग अमुक पाथजरके अदि यंबियो अहानबदे यंबियो लातम 7-2 को इनप की हाबिसिदा मिथोलॉजी वाहिदा किसी इंग्लिश दा नॉट सी हाबिसिदा सिंग इंग्लिश दा जिंजर लाई इनप ली हाबिदा लिल स्नेक मीट इनप मी हाबिसिदा इंग्लिश दा स्पाइडर पा इनप पी सिदा इंग्लिश दा टिया ना इनप नी हाबिदा निपान इंग्लिश दा आइट चिल इनप चिठी लेटर तिल इनप तिनफा लीज खौ इनप खी हाबिदा खिकपा टू स्प्रिंकल ngौ इनप नी हाबिदा इंग्लिश दा नोइजी थौ इनप थीबा हाबिदा टू सर्च वाई इनप वी हाबिदा विंडो इंग्लिश की वहाइनी थोंनाव yang इनप yi